Manipur Police Control Room dagi thadorok cherol amada haukiba pung kun mari asida mafam khara da nomai kapagi thodok lamdam asida thoki hari. Security force na ching amasung tamda thiba humagi thabok chathakre. Kangpokpi district ta Magjing yawa 7.62 mm AK rifles, 12-inch single bore barrel rifles, 7.62 live round 10 Amadi, Churachandpur district dagi 12G shotgun, .22 automatic rifle, single barrel 9, magazine yawa country made pistol, Kenwood radio set, 12 bore round, 9 mm round amadi mortar na chingba buhong kaya fagat pangamne hari. Chaliba tha asigi amada Manipur Police na Hauraibe mayai lekai degi lekhidraba MD Nasimudin gi machanupa MD Jahid Khan masagi chahi kontragamari Maugi Martyrs Park degi brown sugar gram chamaga taramathoi 10.9 casino soft case tarada haptuna purambadagi fagat pangamle hari. Hiram masiga mari lenana police na case ama register tokre. National Highway 37 amadi National Highway 2 da lamda masigi tangai fadaba nomada changdaba yadraba potlam pubagari chamaga marfudra mari amasung chaniga tarataruk hari balambi asida apanba yaudana pusilake. Makata na poche pusilak na ba kudong tininga ay mafum kaya daso security force na akan ba section tarong lokatki. Manipur ki district pam na magta pamdaba thawtok thawt na bagay damak puna checkpoint chamaga ni furmatoida achal awok sing check tawbada chingnaba chingamasung tamda puna miyoy chaniga yangkai fagatuna wahang pahang chothaki hari. Miyam na semzen sazen ba video amadi aranba pawda thazabigano amasung achumba asengba I paw khangbining labasu mobile number 9233522822 da call tawbiraktuna khangbiraba yagani. Loinana laki ba Khulai singsu atuba matamda manak na police station natraga lainga ki security ki miyoy sing da sinabiu hainisu Manipur Police Control Room na thadorok pa cherol amada hari. Kosem na lauba higher secondary examination da position holder kaya leptena puthokuna laklaba Brilliant School da chahi asidagi pre-nursery to class 10 fawbagi class hogdok charagani 2024 gi anoba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadawriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsin birau Brilliant School Malom Tulihal Makha contact number 96121714646